Manipur ki poni kannabagi maruoiba khongthang ama hoina poni sagol sing registration tauba hauragani haina Animal Husbandry and Veterinary Department ke Minister Kasim Bashumna phongdokre. Wafam asing asigi assembly mifamda Animal Husbandry and Veterinary including dairy farming ki matangda pukhalakpa demands for grant ke khananainabada Minister Kasim Bashumna house ta thamkibane. Department asigi demand ase Treasury Bench dagi Assembly da pass taunaba move tawrakpada Opposition Bench dagi MLA Kaisam Megasandra, MLA Surya Kumar Okram amadi MLA Thokjom Lokeswarna policy conmotion pukhalakhi. Manipur Pony Conservation and Development Policy Statusida Hausi Fauba implement tawba ngamdana lairiba sigi matangda MLA Surya Kumar Okramna policy conmotion ama pukhalakpaga loinana Statusige stat animal amade stat bird yokhanaba kari thawrang paikhatlabage haina hangke loinana NEC gi makhada paikhaliba a way of life for scheduled caste farmers of Manipur haibas ki masigi matangde so policy conmotion ama pukhalakhi policy conmotion adugi sengdo warol pibaga loinana conmotion adu handoknaba Minister Kasim Bashumna hai Manipur gi tanglaba poni sagola se kannaba lengangna angamba thak tawkanare Poni kannaba wakalonda haukiba May 18 Sanjan Thongda leiba State Guest House ta Poni Owner sing tongan ba CSO sing gi mihut sing amadi expert sing yawba mifam ama pangthoktuna paikhatpa yaba thabak sing paikhanaba lepnaki Manipur gi poni kannaba khonabada maruoiba khongthang ama hoina sagol sing ase registration taunaba lengangna atuba matamda khonaragani hauji ki hoina sagol sing asigi chakta phamase ningthina semkhanaba haingangda lam ekar Kuntra Taruk Dasmik Nipan Ani Pangai da Lam Ekar Kulhumdoi Dasmik Ahum Amade Lampilpata Lam Ekar Kuntra Nitoi Khaktuna Thamlei Sagol Singya Anoba Chakta Pham Kharasu Semkanaba Thawrang Paikhale Handaki Senba Chahi Asida Poni Kannabagi Damak Lupa Crore Ahumga Lakh Mari Kaithoktuna Thamle hainasu Minister Kasim Bashumna House ta thamke Manipur ki mafam area sing sida city valley area main oina valley area periphery sing da ngatani chin da su sir identify tawraga sagon na cha khraga sagon gi amang ba taramba mafam se sida amuk han hogolak na pi ju sagon na cha deba aduna kanana amuk chai have the san na chai aduna akhoi gi ngasai gi san loibagi veterinary gi kari gi mayam sing grazing ground hujik si lampak ta san loiba mayam sing grazing ground leitre haiduna Sir, mayam problems like ani maki solution just solve tauba. San na charaga san gi amang mataramba mafam da hawala pa napis na sagon na chai sir. Integrated tauba yagani haiduna grazing grounds in government gi lairiba sinadaba grazing grounds in phajana identify tawraga masida sagon amasung san gi hurt mayam si pusallaga masida akhoi gi state ki oina kanaba poni yokhatpa aduga akhoi gi veterinary koi kanoi site gi san lokat pa atopa kano loibada loidiba farmer sing da mayam sing da kanaba hena phangadra haiduna sir ai pukhatchamani sir masima registration of pony sima sidi ekhoina pamdo sini ekhoi huji matha sarisi society si ado organization si ado individual mayam si esu sakole esu pony le tu le hena adum lakusu yam lai office su yum da su aduga society sida su akhoi na masi kramai do bra hani verify ama to na su ma di sakole de haba kamus leba pony le de haba sikuma aduna akhoi da sida khra pazaloi su khale aduna handak si akhoi na decision ama lo na registration of pony will be started very soon sima sidi akhoi atubuda amamam the head count adun to na ba sima si su atu da bai khan ba to jage handaki ijau sida flood sida Hojigi Boni Lady Bamoki Mayamsi, Lekai missing a shoe, local missing a shoe, Ado Agi department man 24/7. Masida, Youngraga, Mohe Ayambasi, Hojiki Flatsi, Maru and Lamper Pata Liriba, Sidasu, Leba Yadav Singsi, Ayambasi, Polo Ground the Honkalaga, Adoga, Polo Ground, the Aquena, Kajitan or Repsu, Hojik, hang on the labor, Sokol Sing, Adoga, Ati Jagat, Single Lib Center, Aquen Yam, Bibangam Jose, Aquay, Mohegi, Fodrokumba. Akun piba yaba kra du mateng bangraga aduga moigi hitalung thakdu kra yangbiraga si akhoi gi side di yamna mateng bangri su leite akhoi gi boni sida yam thawai yona hengang gi 36.82 acres si
खरा इंडिविजुअल खरा की प्रॉब्लम खरा ले रहे अदुबु डीसी की खुदांग दा तौर चेयरमैन तौर का मसी मासिसु प्रॉब्लम हुजिक थी सॉल्व तौरे अदुगा पतासु अखोय लोइन माक्सी ट्रांसफर गवर्नमेंट तौर का मसी की प्रॉब्लम सु सॉल्व तौरे हुजिक सिगिसु प्रॉब्लम लेते 3.82 एकर्स सिन हेंगांग दा अदुगा 23.33 एकर्स सिन पंगेदा अदुगा हुजिक गवर्नमेंट अलाउ तौबा लम्फे पाता लेरिबसी 32 एकर्स सिदा हुजिक होइना दुम कनो दौदुन ले